पाउसेद यमफम ओइबा मरुइबा पाउ खरा अपडेट तौजरी बीजेपी का प्री पोल अलायंस लैरोय एनपीपी न सीट तरह तरह तरुक फाउबा माइ पाकने एनपीपी हाना इम्फाल म्युनिसिपल कॉर्पोरेशन आईएमसी की मेयर ओरंबा सेराम सुनील अलायंस काका वार्ड नंबर 9 अमसों आईएमसी की वार्ड नंबर 11 की वार्ड नंबर 1 की हाना की मेंबर ओरंबा मोंगजम अरुण कुमार कैसामतों केंद्र की MLA L Jento Kumar Sogat Pagaloin International People's Party NPP da yaukre ngasi changangai usek unda leiba MLA Jento Kumar ki farm house ta pangthoki ba thoram amata nauna NPP da yaurok laba hanagi IMC ki mayor aramba Sunil Alais kaka amasung war member aramba Arun Kumar bo NPP Manipur State Unit ki working president suwariba MLA L Jento Kumar na harau taramna okre tungda NPP unit ke samtong da sinta yut ki oiba mifam amaso pangthok tuna MLA Alexander Kumar bo amukna lakli bataragan ito sa Manipur Legislative Assembly Mikalda mai faganduna party si jaw bo sarkar am thamna ba ki wafam sing khanake NPP den ang yawrak laba sing bo haraw taram na okpagalon na NPP working president suwariba Alexander Kumar na high election IOC number game ne aw phobagi ona lakli ba sahi lising ani ko nito ki hawgalak pada pang to kadariba taragan ito suba Manipur Legislative Assembly Mikal asita sarkar paimin riba BJP ga NPP का प्री पोल अलायंस तौफगी वाफम लेते मेघालय सिदा NPP न सुंगसोई सोदना से तरह का तरफ फावबदा माइ पाकनी आइना NPP मणिपुर स्टेट यूनिट के वर्किंग प्रेसिडेंट सुहरिबा कैसामथंग केंद्र के MLA एलजेंटो कुमार न फंगदोखरे लागलिबा तरह निथोइ सुब असेंबली मेघाल असदा सरकार पामिनरिबा पार्टी BJP NPP NFF की मरकता पोस्ट पोल अलायंस लाखपायाई पार्टी सिगोन मेघाल अदुदा माइ पाकलिबा मसिंग की मातुंगे सिंगल लार्जेस्ट पार्टी अदुना डिसाइड तौरकने Single largest party aduna harakba condition ki matungina pungani arba party singa du janing bana takani janing tabu ki sapsa wo phamamala kare hauju phabagi oina election ki matam khara waliba matam aduda wairakada bo wafam adu haibada khara nganmali aina NPP ki working president MLA Jante Kumar na phongthoke kaisamthong kendra da NPP ki phibam karam pamong da leirabage amasung amukhana mikhal da mai paklakani haibagi thajaba leibra haina pawmisinda hangki bawhangki pakum piraduna MLA Jante Kumar hai NPP da hauze kaisamthong kendra dagi masak narba mioi sing yauna leptana changnarakle masaya phaba makhal gi symptom ni kaisamthong kendra amasung Manipur da NPP ki mapanggal kangkalakpa amasung NPP yauna sarkar amasung soidaba soitan leigadaba mahak lakliba NPP yauba sarkar amasung soitan leigadaba na mahak lakliba mikhal asida sung soidan mai pakani habiki thajaba lai aige Kaisamthong kendra da leiramdaba community hall thaknaraba ising drainage system lambi ge amhana kendra sigi emre ona mai phapam matam da ningthin semgat pangam ke sada samagi chang da thaknaraba ising pithak pangam draga su hausik chada humpudra marfu rom da ising pithak pangam ble makata na ara riba sing ising phangana ba hausik honare wada huba lambi amasung drainage ke asu semgana ba honare Kaisamthong kendra da voter lising kuntaruk chatuk rom lai andaki anuba voter apsilaga voter lising kuntarerum surabayai Kendra sigi manungta lai pabipam kudimak sarkar ki thapok pibang amdabadi yai adubo imong kudimak ki sel thongki pibam phaghan na sapa thappa watana bo hona bata phangba yaba mating pangani hana jantuk mana phangdoke atopa editorial ki kalam amada singi self style look kharada singmi singi machine manana ba hona ba status tongan ba recognize proof kontra ga tari na ponsalaga semba proof sing asigi masakit nat culture lai jabok orabusu travel singi barakta majority oiba furup kharana apik pa tribe ki furup sing namse laga thambage lisang sena chatharak pa thong adugi mekta sing ki lup kharana phongna song thorak ki basi pungning thawani ngai ne thong sena soba tribe ki furup sing na batam sano basilak laba bising jam se dapa apik pa tribe ke furup sing ki hak nam sin dona lagle absi jamna mayak sengle suna tragana subscribe tawner basing ki khulai pa lup khara ki masum chaba masana masaba miam ki tabak tawba CSO ni azba kangbu sing atun apik pa tribal furup sing pa achauba Furup sing na namsin duna thamner ba hona ba singki khulai pai ba lup sing atu ki masom sarabuna adu gumba lup sing aduna singki lamda thada ba chakha thorang ki thabak sing yam laba sanpham nam hadana khongatuna matam subada sagar asina natakana tampak lamge miyam na makhoi bo namsin dun thamde ana propaganda tawra sing tam nung sina daba hona bagi thawung kya sa thare khangla basu tumina laisiliba asimuk jamna lebak thibane adu gumba lup sing adu singmi furup sing na su masak munda khangduna apun ba Manipur amakena makhoi ki meyuk ta leiba matam moire Masih khodam haibabo Senapati district ki area da chakot thorang kamari lenana thadagiba yamlaba sanpham sing mafam khangda hait ki patagi mafam madoge RDI activist Marina right to information ki kuthang da madogi chapchaba information launa da hona bada NSN amna hanna ba koitan tanabadi ki khulda leiba gamda dun impal da
selak tuna sedang pembelau bagi watok unit Home Minister Yauna wakat bagi tautuk lagi ba asene. NSN hamna dugum batong kensa tharaba phawda makoi gi proof kina tragana tribe singi asoba proof ki lup singna tum nangasi phobol leiseleba se makoi gi masum charu badagi amdi mani parbo mache tan thogaina na bahona bagi wakalol ado mang tharaga thabak tawbana ba pangal thok ngam tabani abasi yamna mayek senglaba amane. Indian Constitution na piriba hakki matugi na Manipur Legislative Assembly ki Hill Areas Committee ki member kul leiba asigi matak tampake singi saru khara yaur ba kendra mapan gi mihut sing yauba yaragani hana Assembly Speaker na thoki border du tribal miam gen interest hi laga sanandana tham khara badu phabuda Manipur thogai pa pamba singi luk khara na sa thariba thawu singmi miam gi apam banate hablu Susanpur district ki tuibong da leba basic ground da pang thopa go to hills ani sobat tangka ki thorum da Susanpur district ki tribal miam na saruk yadana ba keso Susanpur block na tawkiba apel ki mag da thorum adu da jamla pa miam na saruk yakiba aduga Zaumi Mothers Association Headquarters Susanpur na matu ki mayok da leiduna si minister bo taramno ki batu na bayek sekna tagle thorum adu boy ko tawna na apel tawkiba keso Susanpur block ki wafam adu kara amatu na sagot pida badagi ikai khangdagi kangkole abiki mongda makoi ki volunteer tara kunna amuba Firal para mafum khara da Pradesh manba thong khara pangthol ga social media da thagalapa du khaktane Haujikju KSO General Headquarters Ansam na Chief Minister na Singi district da pangthok da bakodo Hills boycott tawre aina lauthoki badu ki mayuk da Santen district ki koki civil society organization sing aibare koki Chief Association Sandel koki Women Human Rights Sandel koki Students Organization Sandel district Thado NP amasung United Jaw Organization na district asigi sakpi karong subdivision da tang tara da pangthok da bakoto Hills ani sopa tangkak da taram no okla da Chief Minister da Santen district ki sakho thorang sing da bakata na bating pangna da apel tawrakhiba asina lamda masigi tribal miam ki mhot silibani aina claim tawriba CSO sing asigi thawo makhoi na sawate habatu mayak sing na taglibane aduna asoba tribe ki proof sing mhot sing abadi su na takna sisber tawna riba sing ki khulai paiba lob sing ki maramda leiriba self stand CSO ni haja pasina sing mi miam ge sentiment khangna thabak tawba ki mhot ta makhoi na apam ba mai ke na phuda punana bagi khona bagi matamadu natre tongan ba tribal proof sing lob sing na sumyo kharana nampu sa janta makhoi ki hak sing puduna chanana ba khona riba asing mayuk ta leptuna makhoi ki phangpham thokpa hak sing phangna ba khona ba amati sa ko thorang ki mai ke da khong thangchina ba khona bagi matam oire atop pau amarana muslim sing na ki thana ba apel tawkhre laiba ka sigi minority community oripa muslim sing bo themla dona Rashtriya Swayamsevak Sangha ki Chief Mohan Bhagawat na nabuna amuk haikre madude laiba ka sida leriba muslim sing na kininghai oide makhoi na laiba ka sibo sakwat hanba haiba apunba pandam amagi na mawasing yaba community ga mutu ina thabak tawina gadabane boni da laiba Global Strategic Policy Foundation GSPF na sintuna ning thawka panamit ki atheng bada Mumbai da baktu ki Nation First Nation Supreme aipa thoram da wangang laduna RSS ki Rai Sangha Salak asina haike Hindu sina kana amatu ba thingdu na yekna bani aina khang balaite laiba ka sibo chakhon na ba kanglop ani na kusam na thabak tawina gadabane Bhagawat na bat katana haike India da laiba Hindu sing amsung Muslim sing pari puri manai India da landara ki basing na Islamic lining laison posela ki habese ko timang na khangna ba pawari ge pheka mari masi rosin do thambaya da bo wafamne nungsira bai koi ki ima lebak asida lamina ko amsung ina kullaba heritage na lebak asida amatawai bagi sakdam sakali bane DNA mana riba kanglop ani na punda khona midang na lebak asibo sakwadan gadabane Bhagawat ki matungin na Indian sing na matam chupada atai gina tragna pimong ko timong saifa na patabak tawke maina sing bada nupa ama santara ka mga sire Matak tingba KV double wall 000 ki life cable amat talaga pukhri da tasan batage pukhri do dalai manupa ama amsung santara mga maina sing do na sikre taw taw kado ning taw ka ba namit ta sidere khongkhang da thoki bane maina sing ki banupa do taw do kado thang saruk sing phibam thina sak theki mag morada batalai ba private hostel amda pokhala ka lai kan naringai da lai ki da bane high power electric cable adu talaba matung makhol hona lang pagi Makol hauna laubagi makol tabati khonja sang pokri atu da lak nakhe makhoi na nupa aduna loi nupa aduga loi na san asiba sang pokri atu da tawram boke police mamasu mafam atu da lakhe chaira ga sida khoirang khoisaun raba khonja sing punduna section dabadagi maral da power department ki official sing he mayok ta action laukhan na bade ban tawke police official sing na matung tabada khonja sing atu themke amasung action laukhat kani hana thajaba pike Kinder ki station ki house officer Sandeep Kumar na paumi sila phangtora pada masagi sahi kuntrarom suraba Imran Ali ko pambi adu hostel da legendary ga da seki housing investigation ama sataba aure
Maka tarakpa atau pepau amadana moles tawbada senaramba yai singnaba chamaga yankaiga banga police na thatokre. Pakistan Independence Day numita video coverage tawkiba YouTuber nupi masa ama moles tawbada senaramba yai singnaba dagi phajin kiba miyoi singgi manungda chamaga yankaiga banga Pakistan police na ngasi thatokre ana Punjab government gi officer amana phongdorakle. Officer asina phongdorakibagi matungina victim amadi mahaki team member singna phajin thamliba miyoi sing adu thautoka duda Chennai haiba chapchana masa khangbangam da bagidamak makoi sing adu pathato kibane mamang thagi taraga mari da lahore da leiba minar ai Pakistan phanak nang da leiba azadi chok da pangtho ke independence day tarong ka mari ina masa gi video ama semna da bagidamak sarkibi youtuber nafi masa ama pamafam adu da pundan leiramban ha ke ana makut pai duna biam marak da sing silaba matung mafi marol segaiba amati nong thakta langkaduna sanaba gi thawdo kama thoke thawdo ko do malim gi liba kyan kandem tawnara kibane maduki matung Pakistan police na thawdo ka duda Chen Hermazai Chingnaba Mu Cham Hena Fajin Tamla Kibane. Taudoga to Tokraba Matung Lahore Police Namu Chamri Mata Kesam Haresta Kibakaloina Namui. Sama Hompuga Matoi Fazin Kibane, Fazin Kraba Mu Chama Hompuga Matoi, Atuki Matung Namui Magate. Napimasa Aduna identify Tawangam Badagi Makata Jelda. Laina Bagitamak Tazin Kri Aduga identify Tokibangam Kidaba. Sama Yankiga Mangadi Tato Kibane. Arrow with the contents as Sigmar Weba Paukara Asiba Pautam Zariba. Manabalokan news YouTube channel amati Facebook page asidagi yengbiru bopona mapathagasari channel asina tomda kanarabadi subscribe to video asina subscribe to firamo loinana like et share to busu kawe kan pramakpo amukhana thagasari